Chị đánh nhá mình chứ. Good morning guys, welcome back to my channel. मैं नंगाई ने कर ली आज पुंग तरु मिनट रंगा तारे बको मसीदी साना बचले अदुगा कमेंटा खगसुम पेमेंट साना बतो हापिरु काना का मदाना कमेंट पेक पे यावे बको और दसी दीना हाप बजे याद बको ना कोई ना साना बचली जे मी प्राइवेट प्रॉपर्टी दने बको कोई कम्युनिटी हॉल दा साना बनते बा अदुना ने बेना हाप नुवाई चीजे हयेंग कोना अइना सानरिबा अदगी सानगदोरिबा हाना सानरंबा क्वाकटेलगी कम्युनिटी हॉल दो मोदु कना सेमजलिबको हजि बुट फ्लो तो बोल वेग्रे मोदु मोइने खरा हाइदि फिनिशिंग तौरी मोदु लोरगा कोइगी टफ तो मुख थारक तो नेबा हाना जो थारगा लैनेबको बुट फ्लो तो सेमजन बगी सानदबे बनेबा मोदु सानरा कांददि कंपलसरी तो अइन हाप याबा कांदा तुम हापक ngam-ganeबको अदुगा हजिकी ओइनदि हजिकी सानबा चलिबा जगाजिदि मिगी प्राइवेट प्रॉपर्टी नि नाइना हापदो नुमाइताबा कसुबुदि तौरैना खलि दुगु जैना सुम नुमाइताबा हाइता नुमाइताबा हाइबा तारेको अदुगी दन मयाम वरहुबिरोइना खलि अदुना ngana चलि जे ngara हाइबदो मी मथंग नेक्स्ट बाय नेक्स्ट लांगद्रि कांदा टर्न दो खरा ngana फंगौना बनेबा चलि जे यमदा यौरे है ngana sanare he nan thabak lai hairaga lo pung te lore sanaba adana haji pung tere tara nam chale sina ko mon ju dum thabak lai du ngana sanara sakrona sana mini ber ka pawe me am ju khai jabe se me thare se sana ko ga na sana ko ga khale ya hawi de mu inda gre na mai le thara तंजी ने तो बने बारे शेप ताकरा बा हमारा तहली ने मैं थांगलो ओ mai साब ने जा thau ji sa da ji ya da lo तुम जो फुन्नी करे मार्क्स हां कार बुमो भी दे ओ साइल मरक पादा हां सिदे यावगी हदो किलो हन्नेबा हदो चलो छगो सेदे यावगी सगोन सेन देगे लोरा कांदा मे खुम तो तोंगिदो आ मखा थमदो यंगने कनो सिसेंदलदो इता खोंमाना तालेनुबा सुन खन्दा आई तोंगान या लोरा बा फदि फजा चमिना को ओलंपिया काम कर काय थांदो 총기 까무테 뭐데 퉁데잖아 망공 खाने तो सिर्फ कोई बात सी डेकोरेशन लाइट से मुक्त होले में देवी गुड मॉर्निंग याव हम थिंगे गुड मॉर्निंग चिउ तो थोजरा हो जा चिउ तो बाय बाय चिउ तो थोजरा ना कोई तुम मम्मी और इधर थोई भी ना करे करिया तरह सुना कापरो बजे या ये गूगल पे सीजन नहीं है ai mo pe sa ka ya ते मांगोले याव पैसा तर कोई मई कापे काफो को याने बा माई गूगल पे हापने भाई ना याने बा अरे जाते सीधा है ना मुझे ai chen noi sa ge noi ji ये तो लो वो तो चंगना रखती है बा अदोगी अको माना ममन तो पैसा हम ले रहे छेंदोई लौरगे सिनी ममन सीजन ना रोजी अरे सी हाई तो उदा हाई नु हाई बदुगी नहीं था ठीक है बाय बाय मई ट्रंगे ngran chen nên tôi ngam chăm cha cái gì ra cần xe với cả là sao cũng chọn cái gì anh nâng cái music đó anh thare một casting हो बगी दा हो bị tiếng nó music đó nghe không nó là cái gì đó nó gì là gì ô đâu cái gì mà này phú dụ gì mỗi cái đó là thì mình ना तो दूसरी मैं सब्सक्राइब का तो पूरा बहुत हो रहा है यार बराबर जी ngake mang dan mu
ꯃꯥꯡꯖꯤꯜꯂꯛꯄꯒꯤ ꯇꯥꯏꯞ ꯇꯧꯔꯝꯃꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯁꯥꯕꯨꯗꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯅꯣꯡꯗꯤ ꯃꯪꯉꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯗꯤ ꯉꯁꯤ ꯃꯥꯏ ꯑꯣꯐꯤꯁꯇ ꯃꯣꯏ ꯂꯟꯁ ꯂꯩꯔꯦ ꯃꯣꯏ ꯑꯦꯁꯣꯅ ꯆꯥꯛ ꯄꯤ ꯃꯌꯥꯝ ꯆꯥꯛ ꯀꯧꯋꯦ ꯃꯤ ꯃꯌꯥꯝꯕꯨ ꯂꯥꯛꯅꯔꯝꯃꯗ꯭ꯔꯥ ꯍꯧꯖꯤꯛ boiler or coiler? I don't know. You don't know? ꯑꯗꯣ ꯉꯔꯥꯡ ꯑꯩꯒꯤ ꯗꯦꯂꯤꯚꯔꯤꯒꯤ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯏꯝꯐꯥꯜ ꯌꯧꯈ꯭ꯔꯦꯕ ꯄꯣꯠ ꯑꯃꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯅ ꯗꯤꯂꯦ ꯇꯧꯔꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯐꯣꯟ ꯇꯧꯕꯅ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯐꯣꯟ ꯇꯧꯔꯒ ꯄꯤꯛꯑꯞ ꯇꯧꯔꯅꯤ ꯄꯣꯠꯇꯣ ꯑꯗꯣ ꯌꯦꯡꯉꯒꯦ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯥꯟꯅ ꯆꯪꯉꯨꯈꯤꯒꯦ ꯑꯗꯣ ꯅꯣꯏ ꯆꯥꯛ ꯊꯦꯡꯗꯣꯏꯔꯥ ꯀꯌꯥꯝꯅꯕꯨ ꯉꯜꯂꯨꯅꯦꯒꯦ ꯃꯌꯥꯝ ꯆꯥꯕ ꯄꯣꯠ ꯄꯣꯏꯌꯣ ꯅꯈꯨꯠ ꯀꯩꯗꯧꯔꯒꯦ ꯀꯥꯏ ꯌꯦꯡꯒꯦꯅꯦ ꯏꯁꯤꯡ ꯍꯥꯟꯕ꯭ꯔꯥꯅꯦ ꯍꯥꯟꯗꯦ ꯑꯗꯨꯁꯨ ꯁꯥꯕ ꯑꯣꯀꯦ ꯁ꯭ꯇꯤꯝꯅ ꯇꯧꯕ ꯅꯨꯡꯁꯤꯕꯅ ꯊꯧꯋꯤꯗ ꯒꯥꯔꯤꯒ ꯊꯧ ꯆꯨꯔꯨꯞꯀ ꯂꯥꯛꯅꯤ ꯍꯧꯖꯤꯛꯀꯤꯅꯤꯗꯣ ꯑꯗꯨ ꯒ꯭ꯔꯨꯞ ꯍꯧꯖꯤꯛ ꯊꯦꯡꯖꯤꯟꯅꯔꯒ ꯒꯥꯔꯤ ꯃꯆꯥꯅꯦꯕꯀꯣ ꯑꯃꯅ ꯕꯦꯁꯄꯥ ꯑꯃꯒ ꯀꯩꯅꯣꯒ ꯑꯦꯛꯇꯤꯚꯥ ꯑꯃꯒ ꯍꯧꯖꯤꯛ ꯂꯧꯁꯟꯅꯔꯗꯤ ꯍꯧꯖꯤꯛ ꯆꯨꯔꯨꯞꯀ ꯆꯥꯏꯅꯤ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯕꯦꯠꯇ ꯇꯥꯔ ꯂꯩꯅꯤꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯆꯪꯉꯨꯔꯦ ꯁ꯭ꯀꯨꯜꯗꯤ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯃꯤꯟꯇ꯭ꯔꯒꯤ ꯄꯣꯠ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯄꯥꯁꯄꯣꯔꯠ ꯑꯃ ꯃꯣꯏꯗꯤ ꯑꯦꯠ ꯗ ꯇꯥꯏꯝ ꯑꯣꯐ ꯗꯤꯂꯤꯚꯔꯤꯗ ꯃꯣꯏꯗꯨ ꯁꯤꯌꯔ ꯇꯧꯒꯗꯕꯅꯦꯅ ꯑꯗꯒꯤ ꯐꯣꯟ ꯇꯧꯅꯔꯦ ꯑꯗꯨꯒ ꯈꯨꯗꯝ ꯂꯩꯔꯛꯀꯤ ꯕ꯭ꯔꯥꯟꯁꯇ ꯂꯩꯔꯝꯕ ꯌꯥꯏꯅ ꯑꯩꯁꯦ ꯆꯪꯉꯨꯔꯕꯅꯦ ꯄꯣꯠꯇꯣ ꯂꯧꯈꯠꯂꯒꯦꯅ ꯍꯥꯏꯗꯤ ꯂꯝꯕꯤꯁꯨ ꯊꯣꯛꯑꯕꯅꯤꯅꯦꯕ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯑꯗꯨꯒ ꯆꯪꯉꯨꯔꯀꯥꯟꯗ ꯈꯨꯗꯝ ꯂꯩꯔꯛꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯥꯁꯣꯏꯗ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯩꯒꯤ ꯄꯣꯠꯁꯦ ꯄꯥꯁꯣꯏꯗ ꯂꯩ ꯂꯩꯔꯝꯃꯦ ꯄꯥꯁꯣꯏꯒꯤ ꯕ꯭ꯔꯥꯟꯁꯇ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯏꯟꯇꯦꯟꯁꯟ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ나 ꯑꯩꯁꯦ ꯑꯃꯨꯛ ꯄꯥꯁꯣꯏꯗ ꯑꯃꯨꯛ ꯍꯥꯏꯊꯔꯤꯌꯦ ꯂꯥꯡꯖꯤꯡ ꯑꯆꯧꯕꯒꯤ ꯆꯤꯡꯈꯣꯡꯗ ꯑꯗꯨꯋꯥꯏꯗ ꯂꯩꯌꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩ ꯌꯧꯁꯜꯂꯛꯑꯦ ꯁꯤꯂꯛꯑꯦꯅ ꯂꯥꯡꯖꯤꯡꯒꯤ ꯆꯤꯡ ꯑꯗꯨꯅ ꯂꯧꯈꯠꯂꯒ ꯑꯩ ꯁꯣꯝꯗ ꯐꯥꯎꯖꯟꯈ꯭ꯔꯅꯦꯕꯀꯣ ꯇꯥꯕꯣꯡꯈꯣꯛꯂꯣꯝꯗ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯝ ꯇꯥꯔꯛꯑꯅꯤ ꯁꯤꯅꯤꯗ ꯔꯦꯠ ꯇꯦꯛꯄꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯩꯁꯦ ꯃꯨꯠꯂꯝꯗ꯭ꯔꯤꯅꯦꯍꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯀꯥꯎꯊꯣꯛꯑꯖꯥꯠꯂꯥ ꯁꯤ ꯂꯩꯔꯦ ꯖꯦꯅꯤꯟ ꯂꯦꯗꯔꯅꯦꯕꯀꯣ तो जेनन लेदर MRP दना 6,300 नेबा अदुगा आफ्टर डिस्काउंट दा 1,890 दलो सामरी येंगे जय सारे है सब सारे हजार रे साइज सब सारे अब लाओ सुजा से लाओ Good, very good. High five. ला चाक थियो ला मैं सुजा रे हां जगह मुझे औ लेदर सेम वने सिदी मार्केट दिने ऊपर लिसिंग अनि मखा दिने ताते मिंत्रा दगिने मिंत्रा ना चेनबी वाला औ चेलिनी Tadra, sini market di ni lupa lising kyo di kita te, ahum di kita te, hamra ani makai, adu juga nami khanda, ha, yau di, sini fazare na, khang ni na, black am tu belai khare, mai kucing di nuai, sapsar aja, Kasih mai lai dina, adi cak tu Sakuga may jidum live. Nang sidi computer da laptop ta thaba khara to kya ai ye lo hoji photo to zakara haidi photo so ta khara ai contrast no brightness no khara same gena hack to baga laptop thaga paga mai push mur khare
ꯑꯗꯨꯅ ꯄꯨꯡ ꯀꯌꯥꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯗꯤ ꯅꯣꯡ ꯃꯪꯂꯤ ꯇꯧꯔ ꯂꯩ ꯁꯤꯁꯦ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯁꯣ ꯑꯃ ꯆꯦꯟꯈꯤꯕꯅꯦꯕꯀꯣ ꯗꯨꯄ꯭ꯂꯤꯀꯦꯠꯅꯦꯕ ꯁꯤꯁꯦ ꯌꯧꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯄꯥꯟꯒꯗꯣꯏꯅꯣꯗꯣ ꯑꯩ ꯀꯣꯟꯅ ꯌꯦꯡꯉꯒꯦ ꯗꯦ ꯁꯣ ꯌꯧꯔꯦ ꯄꯥꯟꯕꯁꯦ ꯅꯍꯥꯟꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯐꯖꯅ ꯎꯠꯈꯤꯕꯅꯦꯕꯀꯣ ꯃꯗꯨꯗ ꯌꯦꯡꯉꯒ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯑꯃꯟꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯊꯨꯒꯥꯏꯖꯦꯕ ꯈꯪꯉꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤꯗꯣ ꯑꯃꯨꯛ ꯊꯨꯒꯥꯏꯔꯨꯔꯗꯤ ꯑꯃꯨꯛ ꯌꯥꯈ꯭ꯔꯅꯨꯅꯦ ꯑꯣ ꯑꯁꯤꯗꯤ ꯁꯥꯛꯀꯤꯗꯤ ꯂꯣꯏ ꯌꯥꯏ ꯕꯇꯝ ꯌꯥꯗꯦ ꯕꯇꯝꯗꯣ ꯌꯥꯏ ꯌꯥꯗꯕꯅꯦꯕ ꯕꯇꯝ ꯃꯨꯁꯜꯂꯣ ꯇꯧꯔꯕ ꯇꯤꯠ ꯆꯞ ꯃꯥꯟꯅꯩ ꯂꯥꯁꯇ ꯀꯩꯅꯣ ꯃꯅꯨꯡꯗ ꯌꯥꯎꯗꯕꯤ ꯋꯥꯅꯦꯕ ꯁꯤꯁꯤꯅ ꯁꯤ ꯀꯥꯞꯊꯣꯛꯏꯁꯦ ꯑꯗꯨ ꯁꯤꯒꯤ ꯁꯄ꯭ꯔꯤꯡꯁꯤꯁꯨ ꯂꯧ ꯌꯥꯔꯦꯕ ꯑꯣꯟꯂꯤ ꯁꯤꯒꯤ ꯁꯄ꯭ꯔꯤꯡꯁꯦ ꯈꯛꯇꯪꯅꯦꯕ ꯂꯧꯗꯣꯏꯁꯦ ꯁꯄ꯭ꯔꯤꯡꯁꯤꯒ ꯁꯤꯒꯤ ꯃꯇꯣꯟꯁꯤ ꯈꯛꯇꯪꯅꯦꯕ ꯑꯗꯨꯒ ꯑꯇꯩꯅ ꯁꯔꯀ꯭ꯌꯨꯠ ꯕꯣꯔꯗꯇ ꯍꯥꯞꯇꯣꯏꯅꯦꯕ ꯃꯅꯨꯡꯗ ꯌꯥꯎꯗꯕ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯎꯗꯤꯌꯦ ꯑꯗꯨꯗꯤ ꯍꯥꯞꯄ꯭ꯔꯣꯏꯌꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯆꯤꯟꯁꯤ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯄ꯭ꯔꯤꯡꯁꯤ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯞꯀꯗꯧꯅꯦꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯤ ꯄꯥꯟꯗꯣꯏꯅꯦꯕ ꯁꯤꯗ ꯁꯤꯗ ꯃꯅꯨꯡꯗ ꯃꯥꯒꯤ ꯁꯔꯀ꯭ꯌꯨꯠ ꯕꯣꯔꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯆꯤꯞꯀ ꯃꯗꯨ ꯁꯤꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯆꯤꯞ ꯌꯥꯎꯔꯤꯕ ꯑꯗꯨ ꯍꯩꯒꯗ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯗ ꯌꯥꯔꯣꯏ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯁꯤ ꯁꯥꯊꯤꯒ ꯁꯤꯒꯤ ꯁꯄ꯭ꯔꯤꯡꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩꯁꯟꯕꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯣꯁ ꯑꯃ ꯂꯩꯁꯦ ꯐꯔꯛ ꯇꯥꯗꯣꯏꯁꯦ ꯁꯤꯅ ꯁꯤꯗ ꯊꯝꯗꯣꯏꯅꯦ ꯇꯨ ꯍꯣꯏ ꯌꯥꯔꯦ ꯀ꯭ꯔꯣꯁꯁꯦ ꯑꯗꯨꯒꯤ ꯁꯔꯀ꯭ꯌꯨꯠ ꯕꯣꯔꯗꯇꯣ ꯂꯧꯊꯣꯛꯑꯁꯤ ꯁꯤ ꯁꯔꯀ꯭ꯌꯨꯠ ꯕꯣꯔꯗꯁꯦ ꯂꯧꯊꯣꯛꯀꯗꯣꯏꯅꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯑꯦ ꯍꯦꯛꯇ ꯐꯛꯄ꯭ꯔꯥ ꯕꯛ ꯂꯥꯎ ꯍꯦꯛꯇ ꯐꯩ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯁꯣꯗꯣ ꯂꯨꯃꯨꯛ ꯌꯥꯔꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯈꯔꯗꯤ ꯈꯨꯠꯇꯤ ꯈꯔ ꯆꯪꯉꯦꯕꯀꯣ ꯃꯣꯏꯅ ꯍꯦꯛꯇ ꯄꯤꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯆꯤꯟꯁꯦ ꯁꯤꯅ ꯃꯆꯤꯟ ꯗꯨꯄ꯭ꯂꯤꯀꯦꯠꯇ ꯌꯥꯎꯔꯛꯄꯗꯨꯅꯦꯕꯀꯣ ꯑꯁꯦꯡꯕ ꯃꯆꯤꯟꯗꯣ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯨꯛ ꯑꯃ ꯂꯩꯔꯤꯕꯗꯣ ꯁꯤꯒꯤ ꯍꯨꯛꯁꯦ ꯁꯤꯅ ꯑꯣꯔꯤꯖꯤꯅꯦꯜꯅꯦꯕ ꯁꯤꯗ ꯍꯥꯞꯄ ꯌꯥꯗꯦꯕ ꯁꯤꯁꯦ ꯄꯨꯂꯞ ꯍꯥꯞꯆꯟꯕ ꯌꯥꯗꯦꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯀꯤꯗꯨꯗ ꯑꯗꯨꯅ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯒꯤ ꯃꯆꯤꯟꯁꯦ ꯂꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯗꯨꯄ꯭ꯂꯤꯀꯦꯠꯀꯤ ꯁꯤꯗ ꯍꯥꯞꯄꯤꯅꯦꯕ ꯑꯗꯨꯗꯈꯔ ꯂꯦꯟꯊꯣꯛ ꯂꯦꯟꯁꯤꯟꯈꯔ ꯇꯧꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯦꯡꯉꯨꯔꯦ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯂꯣꯛ ꯅꯨꯡ ꯑꯟꯂꯣꯛ ꯑꯗꯩ ꯃꯅꯤꯡꯒꯤ ꯗꯤꯒꯤ ꯂꯣꯏꯅꯃꯛ ꯍꯥꯡꯕ ꯌꯥꯔꯦ ꯑꯗꯨ ꯂꯨꯄꯥ 500 ꯈꯛꯇꯪꯅꯤꯀꯣ ꯁꯤꯁꯦ ꯂꯨꯄꯥ 9,000 ꯀꯜꯍꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯤꯁꯦ ꯑꯃꯨꯛ ꯈꯔ ꯑꯟꯇꯥꯏꯠ ꯇꯧꯒꯦ ꯇꯧꯏꯅꯦꯕꯀꯣ ꯇꯥꯏꯠ ꯈꯔꯃꯨꯛ ꯇꯧꯁꯟꯒꯦ ꯇꯧꯏꯅꯦꯕ ꯑꯃꯨꯛ ꯂꯧꯊꯣꯛꯁꯦ ꯍꯥꯏꯔ ꯁꯤ ꯌꯦꯡꯀ ꯇꯤꯠ ꯌꯥꯔꯦ ꯇꯧꯔꯕ ꯂꯣꯛ ꯍꯥꯡꯉꯦ ꯂꯣꯛ ꯂꯣꯜꯂꯦ ꯇꯦꯟꯁꯩ ꯆꯥꯕ ꯈꯔ ꯍꯦꯟꯈꯤꯕ ꯅꯥꯀꯟꯗꯣ ꯈꯪꯉꯕ ꯈꯪꯉꯕꯣ ꯅꯪꯅ ꯆꯥꯒꯗꯕ ꯅꯥꯀꯟꯗꯗꯤ ꯆꯥꯔꯝꯗ꯭ꯔꯦ ꯀꯣꯕ ꯑꯗꯨꯅ ꯂꯈꯥ ꯃꯇꯦꯝ ꯊꯥꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯅꯤ ꯈꯪꯉꯕꯗꯤ ꯉꯁꯥꯏ ꯂꯈꯥꯗꯣ ꯁꯤꯗꯕꯨꯗꯤ ꯌꯥꯎꯔꯦꯕꯀꯣ ꯌꯥꯎꯔꯤꯕ ꯂꯈꯥꯗꯣ ꯀꯟꯅ ꯅꯞꯄꯤꯕ ꯐꯦꯕꯤꯀ꯭ꯋꯤꯛ ꯇꯧꯔꯒ ꯅꯞꯁꯜꯂꯝꯒꯗꯕꯅꯦꯕ ꯌꯥꯔꯦꯗ ꯑꯅꯗꯔ ꯂꯩ ꯀꯩ ꯂꯩꯅꯣ ꯁꯟꯐ꯭ꯂꯥꯋꯔꯗ ꯍꯧꯔꯦ ꯑꯝꯇ ꯌꯦꯡꯒꯦ ꯂꯧꯅꯦ ꯃꯁꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯧꯕ꯭ꯔꯣ ꯀꯌꯥꯝ ꯆꯥꯊꯔꯕ ꯁꯤꯅ ꯀꯩ ꯂꯩꯅꯣ ꯄꯤꯇꯨꯅꯤꯌꯥ ꯀꯩꯅꯣ ꯅꯪ ꯄꯤꯇꯨꯅꯤꯌꯥ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯣ ꯐꯥꯏꯠ ꯃꯌꯥꯝꯁꯨ ꯄꯤꯇꯨꯅꯤꯌꯥ ꯅꯠꯇ꯭ꯔꯣ ओके कहीं लाके ले आऊंगा तक कहीं चीज नहीं कि हाँ नहीं शो ने बको अरे काप्थो का पल्लू या तब तो ये मुझे मैंने कोई मैंने होरो में ना जब तूने होवे तो सिले तो सीधे नामु था ये बस सनफ्लावर दूने वो चित टूरी जी स्वाइना हौरम नेगा थाजदी निमी क्या नहीं सुरा सीधा हौरे तो से बरबा सनफ्लावर तो नहीं बची से खंग देवा 5-6 days 5-6 days से हेलंगनी है करे ब्लॉक तो येंग दे खंग रो कुन क्या न कुन सिट था बदो 20 मुक था बने 20 ga 3 ra 4 好的क्या न हो जो हो ले मात्र यार के ना पामी मांगा थोड़ा दी
Tamo chak to kare tu. Tamo hawai thomo lu musit nangre. Babadi ada isai na masakre. Koi naw do. Mga si isai recording tong ne na hai bane ba adong masai. Mapung hum swai digi an pung kya wai de mga swai do male da. Si record khat to ne chakhi bane ba ma phone tor me ngasai. Saka da sara ne na aduna full recording tong dura kya menta de ba ko aduna horen ma la kan da khangani. Aduga ngasai show du ju ai extra ki hana sijina ba show du ju kaptho dum le ko sem ba ya yadre aduna ngasi bros di mata is do senjara gi bros pam ba thogadi like to biramo ano views oi biragan subscribe to biramo ko muki sara puse lebio so please be safe and be healthy bye bye good night.